ꯃꯌꯥꯝ ꯆꯪꯅ ꯆꯥꯔ ꯑꯩꯈꯣꯏꯅꯤꯗꯣ ꯈꯥꯡ ꯊꯦꯡꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯤꯁꯤꯗꯤ 시가 짬이라. 야 와자래. 야 와자래. 이나 야 와할래 거라가. Hi mayam ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯑꯣꯏꯅ ꯆꯥꯔꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯌꯧꯔꯛꯇ꯭ꯔꯤ ꯆꯥꯕꯁꯦ ꯁꯤꯒ ꯑꯣꯏꯅ ꯆꯥꯅꯤꯌꯦꯕꯀꯣ ꯈꯟꯗꯤ ꯈꯜꯂꯦ ꯑꯗꯣ ꯃꯈꯥꯁꯤꯒꯗꯤ ꯐꯛ ꯑꯣꯏꯅ ꯊꯥꯔꯅꯤ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯉꯥꯏꯔꯤ ꯃꯣꯏ ꯃꯐꯝꯁꯦ ꯂꯧꯕꯨꯛꯇ ꯇꯧꯕ ꯌꯥꯕꯗꯣ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯃꯅꯥꯛ ꯅꯛꯄ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯀꯣ ꯑꯗꯨꯒꯤ ꯁꯤꯒꯗꯤ ꯏꯁꯤꯡꯁꯨ ꯂꯩꯌꯦꯕꯀꯣ ꯑꯥꯗ ꯂꯩꯔꯦ ꯏꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯒ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯃꯈꯛ ꯁꯤꯒ ꯁꯥꯟꯅꯔꯤ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯀꯤ ꯆꯥꯅꯤ ꯅꯪ ꯕꯟꯗꯥ ꯆꯥꯒꯗ꯭ꯔꯣ ꯕꯟꯗꯥ ꯆꯥꯔꯅꯤ ꯀꯩ ꯆꯥꯗꯣꯏꯕ ꯃꯤꯊꯥꯏ ꯆꯥꯒꯦ ꯃꯤꯊꯥꯏ ꯆꯥꯒꯦ ꯃꯔꯣꯟꯁꯦ ꯀꯥꯐꯩ ꯊꯣꯔꯛꯄꯩ ꯀꯩ ꯆꯥꯅꯤ ꯅꯪ ꯈ꯭ꯋꯥꯏ ꯀꯥꯡꯉꯦ ꯐꯖꯅ ꯍꯥꯏꯌꯣ ꯕꯟꯗꯥ ꯆꯥꯒꯅꯤ ꯕꯟꯗꯥ ꯆꯥꯅꯤ ꯑꯣ ꯀꯌꯥꯝ ꯆꯥꯅꯤ ꯍꯥ ꯃꯈꯨꯠꯅ ꯍꯥꯏꯌꯨ ꯃꯈꯨꯠꯅ ꯆꯥꯅꯤ ꯑꯣ ꯗꯨꯛ ꯌꯥꯝ ꯆꯥꯗꯣꯏꯕ ꯑꯣ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯑꯃꯈꯛ ꯍꯥꯟꯅ ꯐꯝꯅ ꯂꯩꯒꯔꯦ ꯁꯤꯗ ꯍꯥꯎ ꯅꯪ ꯕꯟꯗꯥ ꯆꯥꯗꯣꯏꯔꯣ ꯉꯁꯥꯏꯗꯤ ꯑꯩꯅ ꯄꯨꯖꯥ ꯍꯥꯏ ꯇꯧꯔꯣ ꯅꯣꯏ ꯑꯅꯤꯁꯨ ꯍꯥꯏ ꯇꯧꯔꯣ 시가 짬이라. 야 와자래. 야 와자래. 이나 야 와할래 거라가. 어훔 톡보다니 그거 봐도나. 어훔 톡해요. 아니요 주자이드나. 아마가 라부리도 ngasi dilada oina charani. 막간에 미 많이 다이렉 갔을래가 많이. hoine. One time lebi pe chapa mure dugi lado oina charani khoi. ꯍꯣꯏ ꯀꯩꯅꯣꯅꯤ ꯅꯦꯆꯔꯒ ꯅꯦꯆꯔꯒ ꯈꯔ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯄꯣꯠ ꯃꯥꯡꯍꯜꯂꯣꯏꯁꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯣ ꯄꯨꯖꯥ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯚꯥꯃꯣꯟ ꯅꯪꯒꯤ ꯂꯣꯏꯁꯤꯜꯂꯦ ꯊꯣꯡꯕ ꯂꯣꯏꯔꯦ ꯄꯨꯔꯤꯗꯨ ꯅꯣꯏ ꯑꯅꯤꯅ ꯀꯩꯅꯣ ꯄꯣꯠ ꯑꯖꯥꯡꯕ ꯄꯨ ꯆꯠꯂꯤꯗꯣ ꯁꯤꯡꯉꯦ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯐꯝꯗ ꯆꯠꯂꯤ ꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯉꯁꯤ ꯑꯍꯥꯟꯕ ꯌꯥꯎꯏꯅꯤ ꯅꯤꯔꯃꯂꯥ ꯀꯧꯏ ꯍꯥꯏ ꯇꯧꯔꯣ hajik chak puna chatli chak se jumda oina thonge abako do haji ada puri mai ke tale tu jaw le dia apna ke dia ga oi na sai ke ni ga asal me le ba dia oi lo ke le jaw hai song ton da la ngom ta awa mi ke na la ba ꯃꯌꯥꯝ ꯆꯪꯅ ꯆꯥꯔ ꯑꯩꯈꯣꯏꯅꯤꯗ ꯈꯥꯡ ꯊꯦꯡꯍꯜꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯗ ꯈꯥꯡ ꯊꯦꯡꯍꯜꯂꯤꯅꯤ ꯑꯩ ꯌꯣꯡꯗꯥꯟ ꯄꯤꯁꯦ ꯎꯗ꯭ꯔꯣ
ngasi bandra gi beranda mate hairam moi me khana मैं मोई से हजी हंदे तौरे अब को हनबगी थोरे हारो ngasi bandra kamai tawi Bye. nimula tikala cha hairo ngasi bandra kamai tawi nungai yamna mama le kai nungai bra ahamba lai ni masiga atai su lai maningda sela ngai bra hairo ngasi nungai moi se khara ikai gal ria ba chumnadi wa jam ngangi do video dadi khara ikai gal li aduna wa ka ingang ngang wa yadre lao moi thin dok po thore haji lao han bei thore moi thi de noi mu khajaba leiti mamang du su khara chatli bye bye toro o bye bye edu 2024 Woi mayam se wari yam kalli duna bye bye to ka amta tabi de gi lak pa mi gi di jai ba ba kun try to mayam mo ju haji han gra ba ko do ai shu haji thilura ga jum chang ge tawri do mayam asi ki video se sai da la shin jara ge mayam ai gi channel sibu nu shi biduna like share subscribe to shin biramo bye bye